ꯁꯥꯔꯕ ꯋꯥꯈꯜ ꯑꯗꯨꯗ ꯊꯧꯖꯪꯕ ꯃꯌꯨꯝꯗ ꯂꯩꯊꯅꯤꯡꯗ ꯃꯃꯥ ꯃꯆꯟꯒꯤ ꯃꯅꯥꯛꯇꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣꯒ ꯊꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯊꯧꯖꯪꯕ ꯍꯥꯏꯐꯦꯠ ꯂꯦꯀꯞ ꯇꯧꯔꯝꯂꯒ ꯊꯩꯗꯨꯅ ꯊꯣꯛꯈꯤ꯫ ꯇꯣꯟꯗꯣꯟ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯇꯥꯟꯅꯗꯨꯅ ꯀꯧꯖꯍꯧꯏ꯫ ꯑꯗꯨꯕꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯁꯒꯣꯜꯗꯨ ꯌꯥꯡꯅ ꯊꯧꯗꯣꯛꯈꯤ꯫ ꯅꯍꯥꯟ ꯃꯈꯩꯒ ꯃꯆꯥꯒꯤ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯗꯨꯗ ꯑꯊꯧꯕ ꯇꯣꯟꯗꯣꯟꯗ ꯑꯣꯟꯁꯤꯟ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯀꯗꯥꯏꯗꯅꯣ ꯌꯥꯆꯪꯕꯁꯤꯗ ꯁꯒꯣꯜ ꯊꯧꯗꯣꯛꯈ꯭ꯔꯤꯕꯁꯦ? ꯇꯣꯟꯗꯣꯟ ꯅꯤꯡꯊꯤꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕꯤ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯑꯃꯒ ꯑꯃꯒ ꯌꯦꯡꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯃꯤꯒꯤ ꯋꯥꯔꯤꯗꯅꯦ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯎꯔꯣꯏꯗꯕꯅꯤ꯫ ꯑꯩꯒꯕꯨ ꯃꯔꯤ ꯂꯩꯅꯗ꯭ꯔꯕ ꯃꯤꯒꯤ ꯋꯥꯗ ꯊꯋꯥꯏ ꯇꯥꯒꯅꯨ, ꯏꯄꯥꯏꯕꯤꯔꯨꯅꯨ꯫ ꯏꯊꯧꯅ ꯇꯧꯟꯁꯤꯜꯂꯨꯕ ꯍꯤꯔꯝ ꯈꯨꯗꯤꯡ ꯀꯩꯁꯨꯛ ꯅꯠꯇꯕꯗ ꯃꯊꯥ ꯁꯥꯅꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒ ꯃꯥꯟꯅꯩꯅꯦ꯫ ꯇꯣꯟꯗꯣꯟ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯌꯥꯔꯦ ꯄꯣꯊꯥꯖꯔꯨꯔꯣ ꯑꯊꯧꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯤꯅꯨꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯂꯦꯀꯞ ꯌꯦꯡꯂꯝ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯇꯣꯟꯗꯣꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯈꯣꯟ ꯇꯞꯂꯞ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯂꯥꯛꯄ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯉꯣꯝꯒꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯆꯞ ꯆꯥꯕ ꯋꯥ ꯑꯃ ꯍꯥꯏꯍꯧꯁꯤ꯫ ꯃꯈꯣꯏꯅ ꯃꯊꯛ ꯊꯪꯕ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ꯫ ꯑꯊꯧꯕ ꯋꯥꯈꯜ ꯑꯗꯨ ꯈꯖꯤꯛ ꯂꯧꯁꯤꯟꯕ ꯋꯥꯠꯄꯅ ꯍꯪꯂꯛꯏ꯫ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯉꯨꯅꯤ ꯃꯃꯥ꯫ ꯇꯣꯟꯗꯣꯟ ꯃꯆꯥ ꯏꯕꯦꯝꯃꯅ ꯇꯝꯕ ꯋꯥꯔꯤꯗꯨ ꯁꯤꯠ ꯅꯥꯟꯅ ꯃꯄꯨꯔꯣꯏꯕꯗ ꯇꯝꯃꯤ꯫ ꯑꯊꯧꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯇꯣꯟꯗꯣꯟꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯣꯝꯅ ꯑꯩꯈꯣꯏꯕꯨ ꯐꯅ ꯈꯜꯂꯔꯣꯏ ꯃꯃꯥ꯫ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦ, ꯁꯤꯡꯅꯒꯗꯧꯕ ꯃꯇꯝꯅꯤ꯫ ꯃꯨꯛꯇꯨꯅ ꯂꯦꯞꯀꯗꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯈꯣꯏꯅ ꯐꯅ ꯁꯦꯡꯗꯣꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟꯒ ꯃꯔꯤ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃ ꯈꯪꯈ꯭ꯔꯒꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯣꯝꯒꯤꯗ ꯆꯠꯀꯗꯧꯕ ꯅꯠꯇꯦ, ꯈꯨꯃꯟꯒꯤꯗ ꯆꯠꯀꯗꯧꯕꯅꯤ꯫ ꯑꯉꯣꯝꯅ ꯑꯩꯈꯣꯏꯒ ꯈꯨꯃꯟꯒꯤ ꯋꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯏꯆꯥ ꯇꯣꯝꯕꯒꯤ ꯃꯔꯝꯗ ꯈꯪꯂꯛꯂꯕꯗꯤ ꯄꯤꯕꯥꯔꯦꯜꯅ ꯏꯆꯥꯗꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯥ ꯇꯣꯝꯕꯕꯨ ꯁꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯈꯨꯃꯟꯗ ꯍꯥꯏꯖꯕ ꯆꯠꯁꯤ ꯃꯃꯥ꯫ ꯇꯣꯟꯗꯣꯟ ꯄꯤꯔꯥꯡ ꯏꯍꯧꯅ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯂꯝꯈꯤꯒꯗ꯭ꯔꯥ? ꯑꯩꯈꯣꯏ ꯂꯥꯛꯄ ꯈꯪꯂꯝꯂꯔꯣꯏꯀꯣ ꯏꯃꯥꯒꯤ ꯇꯣꯝꯕ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯇꯨꯅ ꯏꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯈꯤꯗꯕ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯦꯗꯣ ꯅꯪꯒꯤ ꯅꯍꯨꯠ ꯁꯤꯟꯅꯔꯝꯕ ꯅꯆꯟꯅꯨꯄꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯏꯆꯥꯕꯨ ꯈꯨꯃꯟ ꯂꯥꯛꯄꯅ ꯅꯤꯡꯊꯤꯅ ꯂꯣꯏꯅꯕꯤꯕ꯭ꯔꯣ? ꯏꯃꯥꯒꯤ ꯏꯐꯝꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯏꯆꯥ ꯇꯣꯝꯕꯒꯤ ꯃꯐꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤꯅꯦ꯫ ꯀꯅꯥꯅꯁꯨ ꯃꯦꯠꯁꯤꯟꯕ ꯉꯝꯗꯦ꯫ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ꯫ ꯑꯊꯧꯕ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯏꯆꯥ ꯇꯣꯝꯕꯤꯅ ꯇꯥꯔꯕꯗꯤ ꯃꯄꯨꯛꯅꯤꯡ ꯁꯣꯛꯀꯅꯤꯅꯦ꯫ ꯃꯥꯁꯨ ꯏꯆꯥꯅꯤ, ꯏꯆꯥꯗꯒꯤ ꯆꯥꯡ ꯇꯥꯗꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏ ꯅꯍꯥꯛꯄꯨ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯆꯥꯡꯗꯝꯅꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯃꯇꯨꯡ ꯍꯥꯏꯒꯅꯨ꯫ ꯏꯆꯥ ꯇꯣꯝꯕꯤꯅ ꯇꯥꯔꯕꯗꯤ ꯃꯄꯨꯛꯅꯤꯡ ꯅꯧꯈꯤꯅꯤꯀꯣ꯫ ꯏꯊꯥꯗ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯄ ꯏꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯦ, ꯆꯥꯡꯗꯝꯅꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯆꯥꯡꯗꯝꯅꯈ꯭ꯔꯕ꯭ꯔꯅꯦ ꯃꯈꯣꯏ ꯂꯥꯛꯄ? ꯇꯣꯟꯗꯣꯟ ꯆꯨꯔ ꯂꯣꯟꯕꯒꯨꯝ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯍꯪꯖꯔꯛꯏ꯫ ꯑꯩ ꯆꯥꯡꯗꯝꯅꯗꯦꯗ꯫ ꯏꯆꯥ ꯇꯣꯝꯕꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯦ꯫ ꯃꯥꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯋꯥꯏꯅꯤ꯫ ꯋꯥꯈꯜꯁꯦ ꯄꯣꯊꯥꯕ ꯉꯝꯂꯛꯇ꯭ꯔꯕ ꯈꯨꯗꯤꯡ ꯏꯆꯥ ꯇꯣꯝꯕꯤꯕꯨ ꯌꯦꯡꯖꯗꯨꯅ ꯃꯃꯥ ꯑꯩꯒꯤ ꯆꯔꯥꯡꯅꯔꯕ ꯋꯥꯈꯜꯁꯦ ꯑꯩ ꯄꯣꯊꯥꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯦ꯫ ꯃꯤꯄꯥꯏꯃꯟꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗꯕꯤꯒꯨꯝ ꯇꯧꯕ ꯇꯣꯟꯗꯣꯟꯒꯤ ꯃꯇꯧꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯍꯧꯔꯕꯗ ꯑꯊꯧꯕ ꯃꯃꯥꯏꯗ ꯂꯨꯞꯊꯈꯤ꯫ ꯂꯝꯌꯥꯏꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯟꯅꯍꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯅꯤꯡꯊꯤꯅꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯕꯨꯡꯕꯨ ꯀꯤꯖꯕꯒꯤ ꯆꯦꯟꯊꯔꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯁꯤꯟꯊꯔꯛꯂꯦ꯫ ꯃꯁꯥꯅ ꯃꯁꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯖꯕꯒꯤ ꯄꯤꯔꯥꯡ,
ꯊꯥꯡꯖꯤꯟꯒꯦꯁꯨ ꯉꯝꯗ ꯍꯟꯗꯣꯛꯀꯦꯁꯨ ꯉꯝꯗ ꯂꯦꯞꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯊꯧꯖꯪꯕ ꯂꯨꯋꯥꯡ ꯀꯣꯂꯨꯞꯂꯣꯝꯗ ꯁꯒꯣꯜꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯁꯒꯣꯜꯗꯨ ꯂꯨꯋꯥꯡ ꯁꯪꯒꯥꯏꯒꯤ ꯁꯨꯃꯥꯡꯗ ꯆꯞ ꯈꯥꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯝꯌꯥꯏ ꯀꯥꯗꯨꯗ ꯑꯔꯥꯕꯥꯒ ꯃꯇꯧ ꯑꯇꯩ ꯃꯤꯑꯣꯏ 3-4ꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯕꯨ ꯎꯕꯗ ꯃꯇꯧ ꯋꯥꯔꯤꯗꯨ ꯂꯦꯞꯇꯨꯅ ꯊꯧꯖꯪꯕꯗ ꯑꯣꯟꯁꯤꯟ "ꯏꯆꯥ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯍꯣꯏ ꯏꯟꯗꯣꯟ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣꯕꯨ ꯂꯩꯈꯤꯗꯕ꯭ꯔꯥ?" ꯃꯇꯧꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯄꯤ꯫ ꯂꯩꯕꯅꯤ ꯑꯁꯣꯝꯗ ꯑꯋꯥꯡꯂꯣꯝꯗ ꯂꯩꯔꯝꯒꯅꯤ꯫ ꯃꯣꯏ ꯄꯅꯝꯃꯒꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯔꯥꯕꯥꯁꯨ ꯃꯥꯕꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯊꯧꯖꯪꯕꯁꯨ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯜꯂꯝꯂꯒ ꯃꯇꯧꯅ ꯇꯥꯛꯂꯛꯂꯤꯕ ꯑꯗꯣꯝꯗ ꯈꯣꯡꯊꯥꯡꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯆꯃꯝꯅꯔꯤꯕ ꯋꯥꯈꯜꯅꯤ, ꯈꯟꯖꯤꯜꯂꯔꯣꯏ ꯈꯟꯗꯨꯅ ꯈꯟꯖꯤꯟꯗꯕꯅꯤ꯫ ꯂꯨꯞꯂꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯈꯜꯂꯨꯔꯅꯨ ꯍꯥꯏꯕ ꯏꯌꯥ ꯌꯥꯗ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯄꯩꯌꯥ ꯁꯤꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯆꯤꯟ ꯂꯦꯞꯇ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ꯫ ꯃꯅꯥꯛꯇ ꯐꯥꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ "ꯍꯩꯁꯤꯡꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤꯒ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯍꯤꯡꯕ ꯄꯨꯟꯁꯤꯒ ꯃꯄꯨꯡ ꯃꯔꯤ ꯐꯥꯔꯕ ꯏꯗꯣꯝ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯑꯀꯣꯏꯕꯕꯨ ꯉꯥꯛꯅ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤꯒ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤꯒ ꯇꯥꯡꯀꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯦꯟꯅꯔꯤꯕ ꯃꯁꯤꯕꯨꯅꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯋꯥꯕ ꯇꯥꯡꯀꯛ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯄꯨꯟꯁꯤꯅ ꯁꯣꯟꯊꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯅ ꯉꯝꯗꯨꯅ ꯄꯨꯟꯁꯤꯕꯨ ꯐꯥꯖꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯃꯅꯨꯡ ꯀꯜꯍꯟꯕ ꯑꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕ꯫ ꯊꯧꯅꯥ ꯐꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯏꯅ ꯍꯦꯟꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯒꯤ ꯍꯤꯡꯒꯗꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯃꯃꯝ ꯑꯁꯤꯗ ꯇꯧꯒꯗꯕ ꯏꯁꯥꯒꯤ ꯊꯧꯗꯥꯡꯗꯨꯗꯤ ꯄꯥꯡꯊꯣꯛ." ꯊꯧꯖꯪꯕ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯍꯜꯗꯨ ꯃꯆꯤꯟꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯈꯨꯠꯅ ꯏꯠꯂꯤꯕ ꯄꯩꯌꯥꯗꯨꯁꯨ ꯂꯦꯞꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯧꯖꯪꯕꯕꯨ ꯀꯧꯔꯛꯏ꯫ "ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯑꯊꯦꯡꯕꯁꯤꯗ." ꯀꯩꯌꯥꯔꯥꯕ ꯎꯪꯂꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯃꯥꯏꯗꯨ ꯁꯠ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯍꯜꯗꯨ ꯃꯥꯅ ꯐꯝꯂꯤꯕ ꯐꯥꯟ ꯑꯗꯨ ꯊꯧꯖꯪꯕꯗ ꯄꯤꯗꯨꯅ ꯁꯤꯗ ꯐꯝꯃꯨꯁꯦ." ꯊꯧꯖꯪꯕ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯌꯥꯅꯤ ꯏꯄꯟ ꯁꯨꯝ ꯐꯝꯕꯤꯌꯨ." ꯀꯩꯌꯥꯔꯥꯕꯗ ꯁꯠ ꯑꯣꯟꯁꯤꯟ ꯃꯈꯥ ꯇꯥꯏ꯫ "ꯍꯧꯒꯠꯂꯨ." ꯅꯨꯡꯊꯤꯜꯗ ꯊꯣꯛꯈ꯭ꯔꯕ ꯃꯇꯧ ꯑꯗꯨ ꯈꯪꯕꯅ ꯀꯩꯌꯥꯔꯥꯕꯁꯨ ꯄꯟꯊꯗꯦ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯍꯜ ꯑꯗꯨ ꯇꯍꯥ ꯇꯍꯥꯅ "ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ?" ꯊꯧꯖꯪꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟ "ꯍꯟꯈꯤꯔꯣꯏꯗ ꯏꯄꯟ, ꯀꯌꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ." ꯑꯍꯜ ꯑꯗꯨ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ." ꯑꯅꯤꯗꯨꯁꯨ ꯁꯪꯂꯦꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯌꯥꯔꯥꯕꯒꯤ ꯀꯥꯔꯣꯝꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯤ꯫ ꯏꯆꯤꯛ ꯆꯤꯛꯏ ꯉꯥꯏꯍꯥꯛꯇꯤ ꯑꯃꯅ ꯑꯃꯗ ꯋꯥ ꯉꯥꯡꯅꯗꯕꯅ ꯀꯩꯌꯥꯔꯥꯕ ꯊꯧꯖꯪꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯊꯥ ꯏꯁꯥ ꯁꯥꯕ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯌꯩꯊꯦꯝꯗꯣ ꯀꯝꯗꯧꯔꯝꯒꯅꯤ ꯈꯟꯕꯗ ꯃꯊꯥꯁꯦ ꯑꯔꯣꯏꯕꯤꯗꯅꯤ ꯁꯥꯔꯤꯁꯦ꯫ ꯀꯪꯂꯥꯗꯒ ꯆꯠꯂꯨꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯥ ꯅꯣꯏꯗ ꯂꯥꯛꯑꯝꯕ꯭ꯔꯥ?" ꯊꯧꯖꯪꯕ ꯀꯩꯌꯥꯔꯥꯕꯗ ꯃꯃꯤꯠꯇꯨ ꯁꯨꯛꯂꯗꯨꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ "ꯅꯪꯅ ꯈꯜꯂꯤꯁꯤꯅ ꯀꯩꯅꯣ?" ꯀꯩꯌꯥꯔꯥꯕ ꯉꯛꯂꯞ ꯊꯧꯖꯪꯕꯗ ꯌꯦꯡꯂꯛꯏ꯫ ꯊꯧꯖꯪꯕ ꯄꯤꯁꯨꯝꯗ ꯁꯨꯛꯂꯗꯨꯅ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯕ ꯃꯈꯩ "ꯃꯥꯅ ꯂꯥꯛꯇꯣꯏꯕꯨ ꯀꯩꯒꯤꯅꯣ ꯁꯤꯅꯤ. ꯃꯥꯅ ꯂꯥꯛꯇꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯒ ꯅꯪꯅ ꯂꯥꯛꯇꯕꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯉꯛꯏ. ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ?" ꯀꯩꯌꯥꯔꯥꯕ ꯊꯧꯖꯪꯕꯕꯨ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯖꯪꯕꯁꯨ ꯈꯪꯂꯕ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯀꯩꯌꯥꯔꯥꯕ ꯊꯧꯖꯪꯕꯒꯤ ꯆꯃꯝꯅꯕ ꯑꯗꯨꯕꯨ ꯀꯣꯛꯆꯔꯁꯅꯨ ꯈꯟ ꯃꯥꯒꯤ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯂꯛꯏ꯫ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯑꯁꯣꯛꯄꯒꯤ ꯃꯃꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ "ꯇꯥꯏꯕꯪ ꯈꯣꯡꯕꯤ ꯂꯩꯔꯤ ꯊꯧꯖꯪꯕ. ꯌꯥꯏꯊꯦꯝꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ. ꯏꯆꯟ ꯅꯤꯡꯊꯤꯅꯕꯨꯗꯤ ꯆꯩꯕꯤꯒꯅꯨ." ꯀꯩꯌꯥꯔꯥꯕ ꯊꯧꯖꯪꯕꯗ ꯃꯤꯠꯐꯝ ꯑꯗꯨ ꯊꯝꯂꯛꯇꯨꯅ "ꯀꯩ ꯃꯔꯝꯒꯤꯅꯤ ꯍꯥꯏꯒꯦ ꯃꯥꯅ ꯈꯨꯃꯪ ꯁꯪꯒꯥꯏꯗꯨꯗ ꯂꯩꯔꯝꯂꯤꯕꯗꯣ?" ꯊꯧꯖꯪꯕ ꯐꯤꯡꯅ ꯀꯩꯌꯥꯔꯥꯕꯒꯤ ꯑꯣꯏ ꯊꯪꯕ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯗꯠꯂꯤ꯫
ꯀꯌꯥꯔꯥꯕ ꯁꯥꯐꯨꯗꯨ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯐꯝꯂꯤꯕ ꯐꯝꯐꯝ ꯑꯗꯨꯗꯒꯤ ꯃꯁꯥꯗꯨ ꯃꯅꯤꯡꯗ ꯂꯣꯡꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯉꯥꯛꯏ. ꯊꯧꯖꯪꯕ ꯁꯥꯎꯒꯅꯤ ꯍꯥꯏꯕ ꯈꯪꯏ ꯀꯌꯥꯔꯥꯕ. ꯑꯗꯨꯕꯨ ꯃꯥꯁꯨ ꯋꯥꯐꯝ ꯑꯗꯨ ꯀꯅꯥꯗ ꯍꯥꯏꯗꯣꯛꯇ ꯃꯗꯣꯝ ꯈꯥꯡꯗꯨꯅ ꯂꯩꯈꯤꯕꯅꯤ. ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯁꯥꯃꯛꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯛꯈ꯭ꯔꯕꯗ ꯉꯥꯛꯈꯤꯕꯅꯤ ꯃꯥꯅ ꯄꯤꯈꯤꯕ ꯊꯥꯖꯕꯗꯨ. ꯀꯌꯥꯔꯥꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯪꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯊꯦꯡꯅꯩ ꯍꯥꯏꯈꯤꯕ ꯑꯩꯅ ꯅꯨꯃꯤꯠꯇꯨꯃ ꯊꯤꯈꯤꯕ ꯅꯨꯖꯥ. ꯃꯍꯥꯛꯇꯣ ꯇꯥꯏꯕꯪꯈꯣꯝꯕꯤ ꯑꯣꯏꯔꯝꯃꯤ. ꯉꯥꯎꯗꯨꯅ ꯊꯤꯈꯤꯕꯅꯤ ꯑꯍꯤꯡꯗꯨꯃ. ꯑꯍꯤꯡꯗꯨꯗ ꯂꯦꯟꯈꯤꯕꯅꯤ. ꯑꯍꯤꯡ ꯊꯦꯡꯂꯦ ꯑꯩꯅ ꯍꯜꯂꯛꯄꯗꯣ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯋꯥꯈꯜꯗꯨ ꯑꯥꯌꯨꯡꯅ ꯁꯣꯟꯊꯈꯤꯕꯅꯤ. ꯍꯩꯔꯪ ꯇꯨꯔꯪ ꯑꯃꯝꯕ ꯃꯔꯛꯇ ꯊꯧꯔꯛꯄ ꯁꯒꯣꯜꯗꯣ ꯃꯊꯣꯡ ꯈꯪꯗ ꯈꯨꯃꯟ ꯃꯥꯏꯀꯩ ꯄꯥꯡꯂꯝꯈꯤ. ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯆꯥꯛꯄꯗꯣ ꯉꯪꯂꯗꯨꯅ ꯃꯦꯍꯦ ꯍꯥꯏꯗꯅ ꯈꯣꯡꯂꯩ. ꯀꯌꯥꯔꯥꯕ ꯃꯁꯥꯗꯣ ꯐꯠ ꯂꯨꯛꯊꯩ. ꯍꯦꯛ ꯍꯦꯛ ꯆꯤꯡꯗꯨꯅ ꯀꯞꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ. ꯆꯠꯂꯝꯕ ꯁꯒꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯩꯗꯨꯅ ꯇꯨꯃꯤꯟꯅ ꯁꯒꯣꯜꯗꯨ ꯊꯧꯈꯤꯒꯗ꯭ꯔꯥ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯀꯌꯥꯔꯥꯕ ꯃꯤꯀꯨꯞ ꯑꯅꯤ ꯈꯛꯇꯅꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯨꯕ. ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯉꯤ ꯃꯥꯒꯤ ꯉꯛꯁꯝꯗ ꯅꯝꯂꯛꯈꯤꯕ ꯑꯗꯨꯗ. ꯏꯅꯤꯛ ꯅꯤꯛꯄ ꯈꯣꯟꯖꯦꯜꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯅꯥꯅꯣ ꯅꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯃꯤꯈꯤ ꯊꯤꯒꯨꯝ ꯂꯣꯠꯂꯤꯕ? ꯑꯩꯕꯨ ꯁꯦꯟꯅꯅꯕ ꯊꯥꯔꯛꯂꯤꯕ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤ ꯄꯥꯡꯗꯕꯒꯨꯝ ꯂꯣꯠꯂꯤꯕ? ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯅꯤ ꯀꯌꯥꯔꯥꯕ ꯃꯆꯤꯟꯗꯒꯤ ꯐꯠ ꯊꯣꯛꯈꯤ. ꯃꯆꯥꯏꯕꯦꯝꯃ. ꯉꯛꯁꯝꯗ ꯀꯟꯇꯛꯅ ꯅꯝꯂꯝꯕ ꯊꯥꯡ ꯑꯗꯨ ꯈꯖꯤꯛ ꯀꯣꯝꯊꯣꯛꯈꯤꯗꯨꯅ ꯍꯥꯏꯊꯈ꯭ꯔꯦ. ꯑꯗꯨꯒ ꯍꯪꯂꯛꯏ. ꯊꯣꯏꯕꯔꯥ? ꯀꯌꯥꯔꯥꯕ ꯈꯨꯝꯗꯦ. ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯈꯨꯃꯟꯒꯤ ꯄꯥꯎꯈꯨꯜꯂꯣꯏ ꯑꯣꯏꯍꯜꯂꯤ ꯈꯟꯗꯨꯅ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ? ꯅꯆꯦ ꯑꯩꯕꯨ ꯎꯕꯗ ꯂꯣꯠꯂꯤꯕ? ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯅꯆꯦ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ? ꯀꯦꯀꯨ ꯂꯣꯠꯂꯤꯕ꯭ꯔꯥ? ꯀꯌꯥꯔꯥꯕ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯈ꯭ꯔꯦ. ꯋꯥꯈꯜꯗꯨ ꯏꯃꯝ ꯃꯝꯁꯤꯟꯅ ꯆꯃꯝꯅꯔꯛꯂꯦ. ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯂꯧꯁꯤꯜꯂꯛꯇꯨꯅ ꯈꯪꯂꯛꯄ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯨꯃꯟꯒ ꯄꯥꯛ ꯂꯥꯞꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯃꯌꯦꯛ ꯁꯦꯡꯂꯦ. ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤ ꯀꯅꯥ? ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅꯤ ꯃꯥꯕꯨ ꯑꯣꯠꯇꯨꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯝꯅ ꯂꯝꯕꯤ ꯂꯝꯃꯥꯛꯅꯕ ꯑꯉꯥꯎꯕ ꯑꯣꯏꯍꯟꯈꯤꯕ ꯅꯨꯖꯥ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯤ. ꯃꯈꯥ ꯇꯥꯔꯛꯂꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯄꯥꯎꯗꯝ ꯑꯗꯨꯁꯨ. ꯏꯄꯥ ꯍꯤꯞꯍꯧꯗ꯭ꯔꯤꯕꯅꯤ. ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯍꯧꯔꯤꯕꯅꯤ. ꯇꯥꯡꯂꯧꯁꯦ ꯊꯦꯡꯂꯦ. ꯑꯩꯁꯨ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯒꯦ. ꯑꯩꯒꯤ ꯑꯋꯥꯏꯕ ꯌꯨꯝ ꯑꯗꯨꯗ ꯃꯄꯨ ꯁꯥꯗꯨꯅ ꯂꯩꯕ ꯆꯠꯂꯒꯦ ꯏꯆꯦꯝꯒꯤ ꯊꯣꯏꯕ. ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯛꯏ. ꯀꯌꯥꯔꯥꯕ ꯄꯤꯁꯨꯝꯗꯨ ꯁꯣꯛꯏ. ꯃꯥꯅꯤ ꯉꯔꯥꯡꯒꯤ ꯅꯨꯖꯥ ꯑꯗꯨꯅ ꯄꯥꯡꯈꯤꯕꯗꯨ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯅꯤ. ꯑꯗꯨꯒ ꯉꯁꯤ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ ꯈꯨꯃꯟꯒꯤ ꯃꯥꯏꯀꯩꯅꯤ. ꯃꯤꯠꯃꯥꯡꯗ ꯎꯔꯛꯂꯤ ꯅꯧꯍꯧꯅꯅ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯗꯨ. ꯇꯥꯔꯛꯂꯤ ꯅꯥꯀꯣꯡꯗꯅ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯣꯟꯖꯦꯜ ꯂꯣꯏꯅ. ꯀꯌꯥꯔꯥꯕ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗꯒꯤ ꯁꯠ ꯊꯣꯛꯈꯤ. ꯇꯥꯏꯕꯪꯈꯣꯝꯕꯤ. ꯁꯨꯠ ꯁꯨꯠ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯂꯩꯀꯣꯜ ꯉꯥꯟꯕꯤꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯇꯧꯔꯛꯈꯤꯕ ꯑꯗꯨꯗ ꯄꯦꯟꯗꯅ ꯃꯄꯥꯕꯨꯡꯗ ꯋꯥꯀꯠꯂꯝꯂꯒ ꯊꯣꯛꯂꯛꯄꯅꯤ. ꯋꯥꯈꯜꯗꯨ ꯏꯈꯟ ꯈꯟꯊꯗ ꯑꯋꯥꯕꯅ ꯐꯨꯡꯒꯠꯂꯛꯂꯕ ꯋꯥꯈꯜꯅꯤ. ꯃꯧꯄꯥ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯨꯅ ꯃꯆꯤꯟꯗ ꯄꯉꯥꯡꯗ ꯉꯥꯡꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯀꯧꯔꯛꯂꯤꯕ ꯃꯤꯡꯒꯧ ꯑꯗꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯕ ꯃꯤꯠꯂꯨ ꯑꯗꯨ ꯂꯩꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯄꯟꯊꯗꯦ. ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡꯗꯣ ꯀꯤꯠ ꯊꯥꯡꯒꯠꯇꯨꯅ ꯌꯨꯡꯂꯛꯏ. ꯀꯌꯥꯔꯥꯕ ꯃꯈꯨꯠ ꯌꯦꯠꯇꯨ ꯁꯠ ꯊꯥꯡꯒꯠꯇꯨꯅ ꯊꯥꯡꯗꯨ ꯇꯥꯞ ꯐꯥꯏ. ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯃꯨꯛꯅꯩ. ꯀꯌꯥꯔꯥꯕ ꯃꯈꯨꯠ ꯑꯣꯏꯅꯥꯅ ꯅꯨꯄꯤꯗꯨꯒꯤ ꯊꯥꯡ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯃꯨꯛꯇꯨꯅ ꯊꯥꯡꯗꯨ ꯂꯧꯊꯣꯛꯏ. ꯇꯥꯏꯕꯪꯈꯣꯝꯕꯤ ꯊꯥꯡꯗꯨ ꯁꯠ ꯊꯥꯗꯣꯛꯂꯝꯂꯒ ꯃꯁꯥꯗꯨ ꯋꯥꯈꯜ ꯇꯥꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯀꯌꯥꯔꯥꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡꯗ ꯁꯠ ꯂꯦꯞꯁꯤꯜꯂꯛꯏ. ꯑꯇꯤꯌꯥꯗ ꯑꯃꯨꯛ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯉꯥꯜ ꯑꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯑꯃꯨꯛ ꯎꯔꯤ. ꯀꯌꯥꯔꯥꯕ ꯈꯥꯝꯕ ꯌꯥꯗꯦ ꯁꯤꯟꯊꯔꯤ ꯄꯤꯔꯥꯡ ꯑꯗꯨꯗꯤ. ꯇꯥꯏꯕꯪꯈꯣꯝꯕꯤꯁꯨ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯂꯛꯂꯕꯗ ꯃꯁꯥꯗꯨ ꯅꯤꯛꯂꯛꯂꯦ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯋꯥꯈꯜꯗꯨ ꯐꯥꯊꯕ ꯍꯩꯖꯗ
ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯂꯣꯠꯄꯗꯨ ꯋꯥꯔꯕ꯭ꯔꯥ? ꯃꯇꯥꯡ ꯇꯥꯟꯖꯥ ꯁꯤꯟꯅꯔ ꯋꯥꯔꯕ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ ꯁꯣꯟꯊꯥꯡꯅꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤꯕ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯝꯕ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯀꯤꯠ ꯐꯝꯊꯈꯤ꯫ ꯀꯅꯥ ꯎꯈꯤꯕꯅꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯀꯞꯂꯝꯕ ꯑꯗꯨ ꯃꯅꯥꯛꯇ ꯃꯤ ꯂꯩ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ? ꯄꯦꯟꯅ ꯀꯞꯂꯛꯈꯤꯕꯅꯤ꯫ ꯀꯌꯥꯔꯥꯕ ꯃꯈꯨꯠ ꯈꯨꯕꯥꯛꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯈꯦꯡ ꯑꯗꯨ ꯃꯈꯨꯠꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯗꯨꯗ ꯊꯋꯥꯏꯗꯨ ꯋꯥꯈꯤꯗ꯭ꯔꯤ꯫ ꯏꯇꯞ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯅꯤꯛꯅ ꯀꯧꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯇꯥꯏꯕꯪꯈꯣꯝꯕꯤ? ꯅꯪꯅ ꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏꯗꯒꯤ ꯂꯨꯞꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯑꯗꯨ ꯈꯪꯕꯤꯗꯨꯅ ꯍꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯋꯥꯍꯪ ꯑꯣꯏꯅ ꯃꯤꯁꯛ ꯑꯃꯅ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯆꯤꯟꯗꯨ ꯈꯥꯡꯕ ꯍꯩꯇ ꯃꯍꯧꯁꯥꯒꯤ ꯃꯥꯒꯤ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣꯗ ꯀꯣꯏꯗꯕ ꯃꯇꯧꯗ ꯑꯔꯣꯠꯄ ꯀꯥꯎꯊꯣꯛꯇꯨꯅ ꯄꯦꯟꯗꯕꯗꯨ ꯄꯥꯎꯗꯝꯖꯔꯛꯏ꯫ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯏꯅꯤꯡꯇꯝꯅ ꯍꯤꯡꯅꯤꯡꯉꯤ꯫ ꯑꯩ ꯋꯥꯔꯦ ꯁꯨꯃꯥꯏꯅ ꯈꯨꯅꯥꯡ ꯆꯥꯔꯕ ꯑꯃꯟꯕ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯦꯞꯄ ꯉꯝꯖꯗꯕꯤ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅ ꯂꯩꯕꯁꯦ꯫ ꯑꯩꯁꯨ ꯋꯥ ꯉꯥꯡꯅꯤꯡꯉꯦ꯫ ꯑꯩꯁꯨ ꯏꯅꯤꯡꯇꯝꯅ ꯅꯈꯣꯏꯒꯨꯝꯅ ꯋꯥ ꯉꯥꯡꯅꯤꯡꯉꯤ꯫ ꯑꯩ ꯋꯥꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣ꯫ ꯑꯩ ꯋꯥꯔꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯄꯦꯟꯅ ꯀꯞꯂꯤ꯫ ꯀꯌꯥꯔꯥꯕ ꯊꯤꯡꯂꯨꯗꯦ꯫ ꯏꯕꯦꯝꯃ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ꯫ ꯀꯌꯥꯔꯥꯕ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯈꯪꯗ ꯅꯨꯄꯤꯗꯨꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯅ ꯅꯤꯜꯂꯤ ꯃꯐꯝ ꯑꯗꯨ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅꯤ ꯀꯌꯥꯔꯥꯕꯅ ꯃꯆꯤꯟꯗꯨ ꯁꯠ ꯃꯦꯜꯂꯛꯈꯤꯕ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯤꯠꯆꯅ ꯑꯅꯤꯗꯨꯅ ꯇꯊꯛ ꯇꯊꯛ ꯀꯌꯥꯔꯥꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯇꯥꯔꯛꯂꯦ ꯁꯒꯣꯜꯒꯤ ꯈꯣꯟꯖꯦꯜ ꯃꯈꯣꯜꯗꯨ꯫ ꯀꯌꯥꯔꯥꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯅꯥꯀꯜꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯊꯨꯅ ꯂꯩꯃꯥꯏꯗ ꯍꯤꯞꯊꯍꯟꯗꯨꯅ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯗꯣꯝ ꯑꯣꯏꯔꯝꯂꯕꯗꯤ ꯂꯣꯠꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣ ꯌꯥꯎꯕꯅ ꯃꯍꯥꯛ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯣꯠꯂꯤ꯫ ꯂꯥꯛꯂꯤꯕꯗꯨꯗꯤ ꯃꯧꯄ꯭ꯋꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣꯒꯤ ꯃꯥꯏ ꯉꯥꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯂꯝꯈꯥꯏꯗ ꯈꯥꯏꯅꯗ꯭ꯔꯤꯉꯩ ꯂꯝꯕꯤ ꯃꯇꯦꯛ ꯑꯃ ꯄꯨꯟꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯍꯧꯗ ꯈꯣꯝꯗꯣꯛꯈꯤꯕ ꯋꯥ ꯑꯗꯨꯗ ꯃꯗꯣꯝ ꯃꯤꯄꯥꯏꯅ ꯇꯥꯏꯕꯪꯈꯣꯝꯕꯤ ꯀꯌꯥꯔꯥꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯩ꯫ ꯆꯤꯟ ꯀꯥꯡꯕꯤꯒꯅꯨ ꯍꯥꯏꯅ ꯈꯣꯏꯔꯝꯈꯤ꯫ ꯀꯌꯥꯔꯥꯕ ꯃꯥꯁꯨ ꯋꯥꯁꯛꯂꯝꯈꯤ꯫ ꯋꯥꯁꯛ ꯆꯦꯠꯄꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯊꯧꯅꯥ ꯐꯅ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯜꯂꯣꯏ ꯍꯥꯏꯅ꯫ ꯀꯌꯥꯔꯥꯕꯅ ꯅꯝꯗꯨꯅ ꯍꯥꯏꯔꯤ ꯃꯥꯕꯨ ꯊꯤꯟꯒꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯗꯣꯝ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯗꯦ꯫ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣꯕꯨ ꯁꯣꯝꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯪꯂꯕꯗ ꯀꯌꯥꯔꯥꯕ ꯈꯨꯝꯐꯝ ꯈꯪꯗ ꯃꯆꯤꯟꯗꯨ ꯅꯤꯛꯅ ꯑꯣꯏꯗꯕ ꯉꯥꯡꯂꯛꯈꯤꯕꯅꯤ꯫ ꯌꯦꯡꯖꯍꯧꯏ ꯏꯕꯦꯝꯃ ꯃꯥꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯕꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯦꯞꯇ ꯅꯤꯡꯉꯝꯗꯅ꯫ ꯃꯆꯤꯟꯗꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯀꯌꯥꯔꯥꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯏ꯫ ꯊꯧꯖꯪꯕꯁꯨ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯕꯁꯨ ꯄꯔꯤꯡ ꯍꯦꯟꯕꯗꯤ ꯁꯣꯏꯗꯅ ꯍꯥꯟꯅꯅ ꯈꯪꯂꯝꯂꯒꯅꯤ ꯍꯥꯏꯕ꯫ ꯀꯅꯥ ꯑꯃꯠꯇꯒ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯏꯔꯥꯏ ꯂꯥꯏꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯈꯤꯕ꯫ ꯃꯇꯥꯎ ꯑꯅꯤꯅ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯏꯪꯒꯤꯠ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯤꯔꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯒꯤ ꯃꯍꯥꯛꯅ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯕꯅꯤ꯫ ꯊꯧꯖꯪꯕ ꯏꯁꯥꯎ ꯁꯥꯎꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯅꯈꯣꯏꯗ ꯇꯝꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯑꯩꯁꯦ ꯀꯩꯁꯨ ꯂꯨꯝꯅ ꯈꯟꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗ ꯈꯪꯏ꯫ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯇꯥꯁꯤꯟꯗꯨꯅ ꯃꯤꯠꯂꯨꯗ ꯏꯍꯧꯔꯤꯕ ꯄꯦꯟꯗꯕꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯃꯤꯠꯂꯨꯗ ꯄꯜꯍꯟꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯈꯨꯠꯇꯨ ꯅꯤꯛꯅ ꯀꯌꯥꯔꯥꯕꯗ ꯊꯤꯜꯂꯝ ꯇꯞꯅ ꯃꯈꯨꯠꯇꯨ ꯍꯥꯏꯊꯈꯤ꯫ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯗꯨꯅ ꯈꯣꯡꯐꯝ ꯑꯗꯨ ꯃꯆꯤ ꯂꯦꯡꯈ꯭ꯔꯦ꯫ ꯀꯌꯥꯔꯥꯕ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗ ꯃꯆꯤꯟ ꯀꯥꯡꯂꯛꯏ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯂꯕ ꯅꯪꯕꯨ ꯑꯃꯗꯤ ꯌꯩꯊꯦꯝꯗ ꯆꯤꯊꯗꯅ ꯑꯩ ꯇꯝꯒꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯋꯥꯗ ꯅꯪ ꯑꯃꯗꯤ ꯌꯩꯊꯦꯝꯗ ꯈꯪꯗꯕ ꯀꯔꯤ ꯂꯩꯕꯒꯦ? ꯑꯗꯨꯕꯨ ꯊꯧꯖꯪꯕ ꯃꯤꯄꯥꯏꯅ
ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯈꯤꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯁꯤꯟꯅꯔꯝꯈꯤꯕ ꯊꯥꯖꯕ ꯑꯗꯨꯗꯤ ꯑꯩꯅ ꯃꯥꯡꯍꯟꯐꯝ ꯊꯣꯛꯄ꯭ꯔꯅꯤ? ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯊꯧꯖꯪꯕ ꯀꯌꯥꯔꯥꯕ ꯃꯈꯥ ꯇꯞꯂꯞ ꯇꯥꯏ꯫ ꯈꯨꯃꯟꯕꯨ ꯌꯦꯛꯂꯕ ꯂꯩꯕꯥꯛꯅꯤ, ꯀꯔꯝꯅ ꯌꯥꯏꯊꯦꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯋꯥꯗꯨ ꯑꯩꯈꯣꯏꯗ ꯍꯥꯏꯒꯅꯤ? ꯅꯪ ꯑꯩ ꯊꯥꯖꯗꯕꯒꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯋꯥꯁꯛ ꯑꯗꯨ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕꯗ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯤꯄꯥꯏꯈꯤꯗꯨꯅ ꯃꯥ ꯃꯆꯤꯟ ꯀꯥꯡꯗꯕ ꯑꯣꯏꯔꯝꯒꯅꯤ ꯊꯧꯖꯪꯕ꯫ ꯇꯧꯔꯤꯕ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯃꯔꯝ ꯂꯣꯏꯅ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯊꯧꯖꯪꯕ꯫ ꯎꯞꯈꯤꯁꯤ ꯃꯥꯏꯈꯨꯝꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯌꯥꯅ ꯍꯥꯡꯗꯣꯛꯇꯨꯅ ꯁꯛꯇꯥꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯁꯨ ꯆꯤꯟ ꯀꯥꯡꯒꯨꯞꯁꯤ ꯊꯧꯖꯪꯕ꯫ ꯃꯁꯥꯗꯨ ꯄꯦꯟꯗꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯗ ꯑꯁꯥꯎꯕꯗꯣ ꯃꯇꯥꯎꯗ ꯍꯩꯊꯗꯨꯅ ꯇꯥꯏꯅꯕꯅꯤ꯫ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯃꯇꯥꯎꯒꯤ ꯋꯥꯈꯜꯒꯤ ꯃꯇꯥꯎꯒꯤ ꯊꯃꯣꯏ꯫ ꯑꯍꯤꯡꯗꯨꯃ ꯀꯌꯥꯔꯥꯕꯒꯤꯗ ꯀꯌꯥꯔꯥꯕꯅ ꯐꯥꯗꯨꯅ ꯂꯦꯛꯍꯜꯂꯤ꯫ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ ꯃꯔꯨꯞ ꯑꯅꯤꯗꯨ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯉꯥꯎꯕ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯌꯥꯏꯊꯦꯝꯕꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯇꯧꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯤꯃꯁꯨ ꯋꯥꯗꯨ ꯀꯨꯞꯅ ꯑꯣꯏꯕ ꯌꯥꯕ ꯅꯩꯅꯩ꯫ ꯑꯉꯣꯝꯕꯨ ꯄꯨꯁꯤꯟꯗꯨꯅ ꯀꯌꯥꯔꯥꯕꯗ ꯋꯥꯔꯤ ꯂꯤꯗꯦ ꯊꯧꯖꯪꯕ꯫ ꯃꯆꯟꯅ ꯍꯥꯏꯔꯛꯄ ꯃꯉꯥꯂꯩꯒꯤ ꯋꯥꯐꯝꯗꯨꯁꯨ ꯀꯌꯥꯔꯥꯕꯗ ꯇꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨ ꯂꯨꯋꯥꯡ ꯁꯪꯒꯥꯏꯗꯒꯤ ꯍꯥꯏꯗꯣꯔꯛꯄꯅꯤ꯫ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯈꯖꯤꯛꯇꯤ ꯌꯥꯡꯏ ꯊꯧꯖꯪꯕ꯫ ꯀꯌꯥꯔꯥꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯧꯖꯪꯕ ꯍꯣꯏꯔꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯆꯠꯅ ꯆꯠꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯏ꯫ ꯀꯌꯥꯔꯥꯕ ꯊꯧꯖꯪꯕꯗ ꯑꯣꯟꯁꯤꯟ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯔꯦ, ꯑꯣꯏꯔꯛꯀꯗꯧꯕ ꯐꯤꯕꯝꯁꯦ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯊꯧꯖꯪꯕ ꯃꯆꯤꯟꯕꯥꯜꯗꯨ ꯅꯥꯝꯃ ꯏꯟꯈꯠꯇꯨꯅ ꯂꯨꯍꯣꯡꯍꯧꯔꯣ, ꯅꯪꯒꯤ ꯍꯥꯟꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯉꯔꯥꯡ ꯏꯄꯟ ꯈꯥꯝꯕꯤꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨꯁꯨ ꯃꯗꯨꯒꯤ ꯃꯥꯜꯂꯤꯗ꯫ ꯀꯌꯥꯔꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯄꯤ꯫ ꯌꯥꯏꯊꯦꯝꯅ ꯍꯦꯛ ꯍꯣꯡꯈꯤꯕꯗꯒꯤ ꯑꯍꯜꯁꯤꯡꯁꯤ ꯌꯥꯗ꯭ꯔꯦ, ꯒ꯭ꯔꯤ ꯒ꯭ꯔꯤꯅꯤ ꯃꯣꯏꯅ ꯇꯛꯏꯁꯦ꯫ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯄꯪꯊꯤꯗ ꯊꯤꯕ ꯌꯥꯕꯒꯤ ꯇꯥꯏꯞꯇ꯫ ꯍꯣ ꯄꯥꯝꯗ꯭ꯔꯒ ꯍꯌꯦꯡ ꯑꯄꯥꯝꯕ ꯑꯃ ꯊꯦꯡꯅꯔꯒ ꯑꯃꯨꯛ ꯂꯧꯁꯤꯅꯤ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕ꯫ ꯊꯃꯣꯏ ꯁꯦꯡꯕꯒꯤ ꯆꯥꯡ ꯇꯥꯟꯅꯔꯤꯕ ꯊꯃꯣꯏ ꯑꯍꯨꯝꯅꯤ ꯈꯪꯗꯈꯩ꯫ ꯊꯧꯖꯪꯕ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯤ꯫ ꯆꯨꯝꯃꯤꯅꯤ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯁꯛ ꯁꯛꯅꯈꯤꯕꯗꯣ ꯊꯃꯣꯏ ꯁꯦꯡꯕꯒꯤ ꯆꯥꯡ ꯇꯥꯟꯅꯁꯤ, ꯅꯨꯄꯤ ꯈ꯭ꯋꯥꯏ ꯌꯥꯝꯅ ꯊꯤꯗꯕꯗꯨꯅ ꯄꯨꯟꯁꯤ ꯈ꯭ꯋꯥꯏ ꯁꯥꯡꯅ ꯍꯤꯡꯅꯕꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯣ꯫ ꯀꯌꯥꯔꯥꯕꯁꯨ ꯅꯣꯛꯂꯗꯨꯅ ꯑꯩꯅ ꯏꯁꯥꯡ ꯁꯥꯡꯅꯤꯗ, ꯊꯤꯔꯔꯣꯏꯗꯧꯕꯅꯤꯅ